Loupham yonmi sel wale habi wahauda low yolbe mui aduna Loupham da jungle cutting pesticide capsulamle hadogadu mamang thagi kuntra mathoida Imphal district ki banang purelda thokibani hadogoski mari laina Loupham adu bu lairiba takhelamam anil maitai na phongdoroputa 2023 da hariba Loupham asi laibani Loupham asi kin sapsaba ngamkhai ama pidabana maram moraga low laibagi pigada senpham khara walaga leiri awapa sel pitholagi Loupham adu ki boundary nakhai swing pibiro haina dona lakhibani saraga sida social media da arama pau sandorok piba haibasi laibak thibani haragli Loupham asigi matangda aina 50% hena paisa thigraba matungda lamjigi mayokta sayatnaba mayam leibadagi aina paisa jigi awatpado hapsege lamjigi nakhai chengbiro hairaga chengnadana leiburgi tanja timing asida hariba loppu asina laaga jangan cutting kapsallambadagi singi ngaranggi thodokse thokibani lawda jangan cutting kapiba asoba crime yamna barbaric oiba yamna chakhudaba thabak tawmiba chandrababu hariba amading mahaki masanupa morangprin dalaiba praja amadana makhoibu khupang set Power Hadana, Makoi take the Kaidana Makoi, Yumda Hanchivani. Do you honor the Navada, Masanu Pinadi, Morampin, Gipraza, Chakota Amagumna, social media, Pokopiri.